Kukisingi Maraibak Tamba Ngamdaba Fibamda Leirakpa Pawasi ngasi nungthil phongkhiba kangla paw sege editorial kalamdagi lakhotsavanai logi wangbada Indo-Myanmar border lansilaktuna Manipurda changlakhiba foreigners in Kuki jo narco terrorist singna mamang sahi 2023 gi May 3 dagi khanghaudana mitai singi mathakta landaraktuna mihat mipun yum kai mai thabana chingba leptana satharakhiba sigi waroisin puraknaba India government na honari haina state asigi laingaklon paiba singna irang asi athuba matamda loisinaba honari haiba wafam sing hanjin phongdokhiba laikhre irang asigi waroisin purakani haina toina phongdoktuna lakle adubu waroisin puraknaba akhanaba midyengde changba uba phangde amaromdana illegal immigrants in Kuki jo narco terrorism gi maikaidage makhoi pandam separate administration fangnaba makhal makha kaya gi lalong yatpaga iroinana khongjang sing lepa leitana satharagle Kuki sing na ahan balanjang oina May 3 dagi khangawdana mitai singi mathakta landaduna mitai gi yum sing mai thabagi thabak satharakhe matungda mitai sing da nongmai chindol onsinduna patupagi war crime sing leptana satharakhiba du haujiksu sathare makha tarakpa lanjangda national highway sing thingbagi khongjang leptana satharakhiba dage mitai khaktana tana state asida mahausa dagi punna nungsi chanana khunda minarakhiba community singi hingbagi hakta chauna singnarakhiba amade makhoine area domination tawbada yellow mi naga singi area yauna atai kanglup masa singi lamfauba khudum chansinba occupy tawrakhiba sina maram moidaga khoisauna raba community pumnamakna Kuki sing makhoi gi lamdagi takthokhinaba sem saba haunarakhiba sina makhoi gi tungi Maraibak Tamba Ngamdaba Fibamda oirakadawre Kuki sing na naga singda khut thaba haurakpa amade Nagana namna khundaba mafam singda makhoina khulingduna economic blockade satharakibagi mahai oina Naga singi maikaidagi Kuki singi mathakta khut thaba haunabagi phirep social media da lauthokpa uba phanglakiba simak Kuki singna masagi mongpham thiba oirakadawribra haiba sine masagi haurakpham sapsana khangdaba lamhen tuhenba narco terrorist singna India gi state Manipur yauna north east gi state singda drug lan narco warfare sathaduna laibak asigi miyam pumnamak drakta laisuraba ngakto ohenna bahonavaga iroinana laibak asigi apunba saktam thugairaga makhoi gi yumpham thonaba lanjang leptana sathare masigi manungchanna lamhen tuhenba singna Manipur gi manungda makhoi gi tongan ba laibak semnaba landarakhiba chahi ama helle makhoi gi khongpham handongnaba honaba uba phangdre ahoina dum lan gi khongpham sesinaba thaurang lokhatle nakal amaromda lamhen tuhenba sing asina atai laibak sing Myanmar amasung Bangladesh na chingba laibak sing dasu landaru bagi mahi oina laibak ani gi laingak sing na Kuki singi mathakta landaduna hatpa amasung phabagi thabak sing leptana satharakle Bangladesh laibak ki maikei dage Kuki sing ubaga kaptuna hatpa amade changjarak pathoklabasu ngakpi dabagi phirep laukthokuna akanba mawongda makhoibu thiduna hatpa phabagi thabak sing sathariba sigumna Myanmar junta laingak ki maikei dage su Satharakibadagi lanjenarakiba singna makhoigi sangjafam India da oire adubu India laingangna makhoigi sangjafam piriba sigi khudongchaba lauraga Manipur da landabagi khudongchaba lawi haibase India gi lusingba singna khangjinadabasi laibak thibane lanjenarakiba Kuki singna Thailand da huralona da leptana sangsilakiba sing thingba amade fabagi thabak sathabaga loinana laibak asigi prime minister na Kuki sing asi human virus ni haina lauthokiba laikhre Kuki sing na malem gi laibak sing da satharakiba crime sing na maram oiraga makhoi gi khongul malem gi laibai dagi muthanaba sinjaba oiragle Manipur gi oinasu yellow mi chingmi tamigi community sing na Kuki sing gi mayokta ama toibagi phirep laurakiba sina makhoi gi tungi laibak Tamba Ngamdaba Fibam uba phanglagle migi mapot saduna pongja chawjababu mithibong mitambal kawe Chin Kuki narco terrorist sing na Manipur da law mapu yong na tanbagi thawong satharagli ba sisu mithibong mitambalga pangkak ne